Regular Blood Donors Group Manipur, Humanity for Society Amadi E Pau Tengbang Loop Manipur na punna kutsamnaduda ngasi nongmagi oiba awareness kam voluntary blood donation camp ama DM College of Science ki Central Hall da pangthokre. National Health Mission gi State Blood Cell na sponsor tawduna Blood Center Jenims ki matenga loina na pangthokiba blood donation camp aduda chawrak na miyoi chama rom na I dan tawki. E Pau Tengbang Loop ki General Secretary Soibam Pibarel Maitena Fongdoropagi matung inna lamdam asida nong makangdana igi awatpa leirakpa amadi donor gi masing hantarakpana miyoi bagi punsi kannaba honabada khudongchadaba kaya thengnari blood donation camp asi tha ahum khudingi singani hainasu fongdoki. Manipur si da nung kangana kudong sadaba nungai taba maramdi igi problem am lapa maramna adubu akogi igi problem di aduki matik lai blood donor o binabadi masing nomagi wasala pugum to masi Manipur miam da lai bi ba koina mi bi punsi da sang yadraba haiba blood asi koi mating pangbiu amadi ke masibu syllabus da donor kudi mo sel gari ba sida koina sinja langzar ba makiti gisu ani ale tana thakar phunduk seri matung tar pam matam su blood donation camp masi akona 3 months ko ding akona sinjagani masida su hena mapum phan biu amadi yaw driba amadi pirak driba donor ko ding maksu hena serwasi ya biu maramdi mioi bana blood asi piba mata yamna singna ba phawri basi isana blood donor amor kada singna ba du akona kokani hana sinja langzari ba ipo temalop amadi regular blood donor group Manipur ki market ki miyang phomna thamdere